ningsingba nangna punsibu utke khanna olibra laingoi da khongul ta khiba soide mutpa nongmadi thamoi da mami ta khiba wakhal da chu khiba penda badi churi mikup khadi hanjin punchi sin hingli makai inga ingen da khekba nong hoge tap taba khunjil na thamoi gi mihu da yeibada ningsingba ma su sengle labro damkro ningsingba khaidok piro punchi dage mahusagi inga ingelso kabok legi tawriba matawdu ubada nobin inga ngakni gengtuna lei wahai amata haidana kabok legi pukning wakhal bu thingluba tawdana kabok lei illiba phi adugi phiji adu haifek chingkhatuna tarakki tawduna pallaga leiriba mitki pidu tapna dai thoklaga hairei ibungo ngasidi ichagi wahang amana kangduraba imagi mitki pise na hongna na amuk tahallarine he kabuk legi waduda nobin ngakna khamlei ine karino ai gyan taba ngamjatre priya lakshmi ga ine ga se kari thoknabige amuktadi masak takpiyoba ase ine thokliba thaudugo sigi achumba langla langjin puthoknaba honabada ine na mating kita pangbiyoba nobin gi tattana hangliba wahang aduda kaboklei hik launa kapladuna hairei imagi bemba ngasidi ichagi kongulirakne ima kari aina komo aibano imagi paukum litre imagi bemba hikik launa kapliba kaboklei iliba phiduna mamai dusu amuk khomjinduna pena yamna pena kape nobin themsi kadai wa makhata si kadai tawfam khangda tuminna lei minute khara gi matungda kaboklei kaplibadu khara di hantharakle matang du da nobinna ine kitangsu relax tawbiyo adugo warido karino haina bukta libiyo kaboklei tapna wari du liba hawraklami ibungo priya lakshmi hairibado atai kana sunate aigi ijanubini mama aina mabungna numi thayang bagum yang jakhiba mama aigi phizigi madine aigi phizigi mane kabok legi wari duda nobin hena masadu langtok na ba phorok pagum su tawrari kabok lei wari du makha tare namito ide ngasi sunik sangle ichana mama aingon hairambo wahaido kabok lei machanupi gi manakta changsinduna aima nangdi chatorobo oima chalage phare kada ima manam nambige wasi haiduna kabok lei macha gi khutu lamlaklami priya lakshmi na mama gi makhutu phatkan thalaga as yare banam jaswa hauji dina jase leisabi pharabani chathok khodokpada manam namdrasu yare he yengune mase karino ne hai din he nangbo oi se ima nuksibi yare chalage wadu hairaga priya lakshmi thokpa hokri kabok lei macha na chatkibadu yengduna hayawi hai manam namkige ngai khone he nangbo namituna aigi ichana hingna mama aigi imangda leptuna ichagi nokmi masaktam do uba aroibu aiki nobin yamna langtakna na ine mataw karamna no wari makha tabiyo kabok lei wari makha amuk tare namituge nongdang maktada aigi ichado ahing halakhiche mama aina di khanki aigi ichado leisabi ama oibagi chinba chungba tawramlani haiduna mathangi numita aina lekai gi ahalaman khara nektuna nupa mayum gi milak pangai ki
ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯕ ꯏꯆꯥꯒꯤ ꯄꯥꯎ ꯍꯟꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯉꯔꯥꯡ ꯅꯍꯥꯟꯇ ꯁꯤꯈꯤꯕ ꯏꯆꯥ ꯉꯥꯟꯊꯣꯏꯕ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯈꯨꯜꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯛꯈꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯂꯛꯈꯤꯗꯕꯣꯏꯅ ꯃꯃꯥ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯈꯜꯂꯤꯌꯦ꯫ ꯋꯥꯔꯤꯗꯨ ꯂꯤꯗꯨꯅ ꯑꯃꯨꯛ ꯀꯕꯣꯛ ꯂꯩ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ꯫ ꯅꯣꯕꯤꯟ ꯍꯟꯗꯛꯇꯤ ꯀꯞꯂꯤꯕꯗꯨ ꯇꯣꯛꯄ ꯅꯥꯏꯔꯨꯗ꯭ꯔꯦ꯫ ꯁꯠ ꯍꯦꯛꯇꯃꯛ ꯍꯪꯂꯛꯏ, ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯅ ꯆꯤꯡꯕ ꯇꯧꯕꯤꯈꯤꯕ ꯂꯩꯕ꯭ꯔꯥ? ꯍꯣꯏ ꯏꯕꯨꯡꯉꯣ, ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯐꯪꯈꯤꯕ ꯔꯤꯄꯣꯔꯠꯇꯤ ꯁꯨꯁꯥꯏꯗ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯔꯤꯒꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕ ꯉꯁꯤꯁꯨ ꯏꯅꯦ ꯈꯪꯗꯦ꯫ ꯄꯨꯝꯅꯃꯛ ꯃꯪꯅꯦ ꯈꯜꯂꯤ ꯏꯕꯨꯡꯉꯣ꯫ ꯀꯦꯁꯇꯨꯗꯤ ꯀꯅꯥꯅ ꯄꯥꯏꯈꯪꯕꯤꯕ꯭ꯔꯥ? ꯊꯧꯗꯣꯛꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯊꯣꯛꯈꯤꯕꯅ? ꯀꯨꯏꯗ꯭ꯔꯤ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯀꯦꯁꯇꯨꯒꯤ ꯑꯌꯣꯅ SP ꯔꯤꯁꯤꯅ ꯄꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯁꯥꯏꯗ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯤꯈ꯭ꯔꯦ꯫ ꯍꯟꯗꯛ ꯄꯜꯂꯛꯂꯤꯕ SP ꯔꯤꯁꯤꯒꯤ ꯃꯤꯡꯗꯨ ꯇꯥꯕꯗ ꯅꯣꯕꯤꯟ ꯃꯁꯥꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯔꯤ꯫ ꯅꯣꯕꯤꯟ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯂꯥꯡꯇꯛꯅꯕꯗꯨ ꯐꯥꯊꯗꯨꯅ ꯇꯞꯅ ꯍꯪꯂꯛꯏ, ꯏꯅꯦ, ꯉꯥꯟꯊꯣꯏꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯀꯔꯤ ꯀꯝꯗꯧꯕ ꯃꯤꯅꯣ? ꯏꯅꯦ ꯍꯣꯏꯅ ꯃꯉꯣꯟꯗ ꯆꯤꯡꯅꯕꯒ ꯂꯩꯕ꯭ꯔꯥ? ꯏꯕꯨꯡꯉꯣ, ꯏꯅꯦꯅꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕꯗꯨꯅꯤ꯫ ꯃꯥꯗꯤ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕꯅꯤ꯫ ꯏꯅꯦ ꯈꯣꯏꯅ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯥꯅ ꯌꯨꯝ ꯍꯣꯡꯈꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯅꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯧꯗꯣꯛꯇꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯥꯁꯨ ꯑꯗꯨꯃꯛ ꯌꯨꯝꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯥꯒꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ꯫ ꯅꯣꯕꯤꯟ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯐꯠ ꯐꯠ ꯅꯣꯝꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯗꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯣꯕꯤꯟꯁꯨ ꯂꯥꯛꯃꯤꯟꯅꯕ ꯀꯣꯟꯁꯇꯦꯕꯜꯁꯤꯡꯗꯨꯒ ꯄꯨꯟꯅ ꯍꯟꯈ꯭ꯔꯦ꯫ ꯋꯥꯍꯪꯅꯤ ꯋꯥꯍꯪ, ꯆꯪꯂꯨꯕ ꯈꯨꯗꯤꯡ ꯋꯥꯍꯪ, ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯃꯝꯕ, ꯊꯤꯔꯤ ꯑꯃꯝꯕ ꯃꯔꯛꯇ ꯃꯉꯥꯜ ꯌꯥꯎꯗꯕ ꯃꯅꯤꯃꯨꯛꯇ ꯅꯣꯕꯤꯟ ꯍꯣꯏꯗꯨ ꯑꯃꯨꯛ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁ꯭ꯇꯦꯁꯟ ꯍꯦꯛ ꯌꯧꯕꯒ SP ꯔꯤꯁꯤꯗ ꯀꯝꯗꯧꯅ ꯍꯪꯁꯤꯒꯦ ꯈꯜꯂꯤ꯫ ꯋꯥꯈꯜꯗ ꯃꯑꯣꯟ ꯃꯑꯣꯟꯁꯨ ꯈꯜꯂꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ SP ꯔꯤꯁꯤꯁꯨ ꯆꯦꯟꯅꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇꯤ ꯈꯜꯂꯤ꯫ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯃꯥꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯦꯛ ꯍꯪꯂꯨꯕ ꯌꯥꯕꯁꯨ ꯅꯠꯇ꯭ꯔꯤ꯫ ꯃꯔꯛꯁꯤꯗ ꯋꯥꯍꯪꯁꯤ ꯍꯪꯂꯨꯔꯒꯅ SP ꯔꯤꯁꯤꯅ ꯃꯉꯣꯟꯗ ꯀꯔꯤ ꯈꯟꯈꯤꯕ ꯍꯥꯏꯕ ꯋꯥꯈꯜꯁꯤꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯋꯥꯈꯜ ꯀꯌꯥꯁꯤꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯉꯩꯗꯒꯤ ꯅꯣꯕꯤꯟ ꯃꯌꯨꯝꯗ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯣꯡꯒꯥꯜꯗ ꯀꯦꯁꯣꯔꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯣꯕꯤꯟ ꯀꯦꯁꯣꯔꯕꯨ ꯎꯕꯗ ꯒꯥꯔꯤꯗꯒꯤ ꯃꯀꯣꯛꯇꯨ ꯂꯤꯊꯣꯛꯇꯨꯅ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯖꯩ꯫ ꯃꯔꯣꯞ ꯂꯥꯛꯄꯤꯔꯝꯃꯦ? ꯍꯣꯏꯅꯦ, ꯑꯩꯁꯨ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯗ꯫ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯒꯅꯦ ꯅꯪ ꯌꯧꯁꯤꯜꯂꯛꯏꯁꯦ꯫ ꯂꯥꯛꯑꯣ ꯆꯪꯁꯦ, ꯋꯥꯔꯤ ꯌꯥꯝ ꯂꯩ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯅꯣꯕꯤꯟꯅ ꯀꯨꯝꯊꯗꯨꯅ ꯒꯦꯠꯇꯨ ꯍꯥꯡꯉꯤ꯫ ꯒꯦꯠꯇꯨ ꯍꯦꯛ ꯍꯥꯡꯕꯒ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯖꯤꯟꯗꯨꯅ ꯈꯥꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯂꯩꯔꯤꯕ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯐꯝꯊꯩ꯫ ꯅꯣꯕꯤꯟꯗꯤ ꯍꯦꯛ ꯐꯝꯊꯕꯒ ꯀꯣꯛꯇ ꯎꯞꯂꯤꯕ ꯀꯦꯞ ꯑꯗꯨ ꯁꯠ ꯂꯧꯊꯣꯛꯇꯨꯅ ꯋꯥꯏ ꯁꯪꯂꯦ ꯍꯥꯏꯕꯒꯨꯝ ꯁꯣꯔ ꯑꯃ ꯇꯞꯅ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯈꯨꯠꯅ ꯄꯥꯏꯔꯤꯕ ꯀꯦꯞ ꯑꯗꯨꯁꯨ ꯊꯝꯃꯤ꯫ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯈꯪꯗ꯭ꯔꯦ ꯃꯔꯨꯞ, ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯁꯥ ꯏꯊꯟꯇ ꯂꯩꯕꯁꯤꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯑꯀꯤꯕ ꯄꯣꯛꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯃꯔꯨꯞ? ꯅꯍꯥꯟꯁꯨ ꯅꯪ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯍꯥꯏ꯫ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯤꯉꯩꯗ ꯊꯦꯡꯅꯍꯧꯗ꯭ꯔꯤ꯫ ꯑꯗꯨꯗ ꯀꯔꯤ ꯀꯝꯗꯧꯅ ꯍꯪꯒꯦ ꯂꯥꯛꯄꯅꯤ꯫ ꯐꯣꯟꯗ ꯍꯪꯂꯒ ꯋꯥꯔꯤ ꯁꯥꯕꯗꯣ ꯃꯦꯟꯃꯥꯟ ꯇꯥꯕ ꯋꯥꯠꯂꯦꯅ ꯑꯩꯁꯦ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ꯫ ꯍꯣꯏ, ꯃꯔꯨꯞꯅ ꯂꯥꯛꯏꯕꯁꯤꯅꯗꯤ ꯌꯥꯝ ꯐꯔꯦ꯫ ꯑꯩꯁꯨ ꯃꯔꯨꯞꯇ ꯁꯥꯅꯤꯡꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯀꯦꯁꯣꯔ ꯇꯞꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫
ꯐꯔꯦꯁꯦ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯂꯤꯌꯨ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯣ ꯅꯣꯕꯤꯟ ꯋꯥꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯉꯥꯟꯊꯣꯏꯕꯒꯤ ꯃꯤꯁꯤꯒ ꯂꯣꯏꯅꯅ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤꯒꯤ ꯃꯤꯡ ꯏꯕ ꯆꯦ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤꯒꯤ ꯃꯤꯁꯤꯅꯆꯤꯡꯕ ꯃꯆꯥꯛ ꯈꯥꯏꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯀꯦꯁꯣꯔꯗ ꯂꯤꯔꯤ ꯀꯦꯁꯣꯔꯁꯨ ꯑꯗꯨ ꯃꯉꯥꯏ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯒꯤ ꯃꯔꯛ ꯊꯠꯄ ꯇꯧꯗꯅ ꯅꯤꯡꯊꯤꯅ ꯇꯥꯔꯤ ꯋꯥꯔꯤꯗꯨ ꯑꯁꯨꯝ ꯂꯤꯔꯝꯕꯗꯒꯤ ꯅꯣꯕꯤꯟ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯅ ꯃꯈꯥ ꯆꯠꯊꯔꯛꯏ ꯃꯔꯛꯁꯤꯗ ꯉꯥꯟꯊꯣꯏꯕꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃ ꯂꯥꯌꯦꯡꯗꯦ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯍꯦꯛ ꯈꯪꯂꯛꯄꯗꯅꯦ ꯋꯥꯁꯦ 100ꯗ 90% ꯈꯪꯒꯗꯕ ꯑꯗꯨꯗ ꯀꯝꯗꯧꯅ ꯊꯤꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯅꯦ ꯂꯨꯔꯤꯁꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯀꯔꯤꯗ ꯀꯝꯗꯧꯅ ꯀꯅꯥꯒ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦꯅꯦ ꯃꯗꯣ ꯃꯥꯅꯦ ꯃꯔꯛꯁꯤꯗ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤꯒꯤ ꯀꯦꯁꯇꯨꯒꯤ ꯑꯥꯏꯑꯣꯗꯨꯁꯨ ꯁꯔꯤꯁꯤꯅ ꯑꯣꯏꯈꯤ ꯍꯥꯏꯔꯤꯅꯦ ꯍꯟꯗꯛꯀꯤ ꯋꯥꯗꯨꯗ ꯀꯦꯁꯣꯔ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯅꯣꯕꯤꯟꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯔꯦ ꯑꯗꯨꯅꯤ ꯍꯦꯛ ꯇꯔꯥꯏꯅ ꯍꯪꯂꯨꯕꯁꯨ ꯀꯩꯅꯣꯝ ꯍꯦꯛꯇ ꯈꯟꯈꯤꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯤ ꯃꯥꯅꯤꯅꯦ ꯑꯗꯣ ꯅꯣꯏ ꯀꯌꯥꯝ ꯀꯨꯏꯔꯕ ꯄꯨꯅꯤ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯋꯥꯛ ꯇꯧꯃꯤꯟꯅꯕꯗꯤ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯈꯛꯇ ꯉꯥꯏꯔꯤ ꯀꯦꯁꯣꯔ ꯃꯀꯣꯛꯇꯨ ꯐꯠ ꯅꯣꯝꯂꯒ ꯑꯗꯨꯗꯤ ꯅꯪꯅ ꯆꯍꯤ ꯑꯃ ꯄꯨꯟꯅ ꯋꯥꯛ ꯇꯧꯃꯤꯟꯅꯕꯗ ꯃꯥꯒꯤ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯎꯕ ꯐꯪꯉꯤ ꯑꯗꯨꯅꯤꯅꯦ ngasi ꯐꯥꯎꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯑꯃꯠꯇ ꯎꯗꯦ ꯑꯆꯨꯝꯕ ꯄꯥꯝꯖꯕ ꯃꯥꯅ ꯈꯟꯈꯤꯕꯗꯨ ꯊꯨꯡꯗꯅ ꯇꯣꯛꯀꯟꯗꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏ ꯑꯃꯨꯛꯁꯨ ꯁꯤꯒꯨꯝꯕ ꯃꯤꯍꯠ ꯃꯤꯄꯨꯝꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯍꯥꯛ ꯆꯦꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅꯁꯨ ꯊꯥꯖꯕ ꯋꯥꯠꯂꯤ ꯑꯣꯀꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯪꯅ ꯀꯔꯝꯕ ꯑꯃꯨꯛ ꯄꯥꯏꯈꯠꯀꯦ ꯈꯜꯂꯤꯕ ꯃꯔꯛꯁꯤꯗ ꯅꯪꯁꯨ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤꯗ ꯑꯗꯨꯃꯛ ꯏꯟꯚꯣꯜቭ ꯇꯧꯒꯦ ꯈꯜꯂꯤꯕ꯭ꯔꯥ ꯍꯟꯗꯛꯇꯤ ꯅꯣꯕꯤꯟ ꯆꯤꯟꯕꯥꯜꯗꯨ ꯆꯤꯡꯗꯨꯅ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯅ ꯈꯨꯝꯂꯛꯏ ꯃꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕ ꯃꯔꯛꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯀꯝꯗꯧꯅ ꯅꯪ ꯀꯔꯤ ꯇꯧꯔꯤ ꯃꯔꯣ ꯅꯣꯕꯤꯟ ꯍꯟꯗꯛꯁꯨ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯩꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯄꯥꯏꯔꯤꯕ ꯀꯦꯁ ꯑꯁꯦ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩꯅꯆꯤꯡꯕ ꯏꯗꯨꯅ ꯑꯩꯉꯣꯟꯗ ꯆꯤꯊꯤ ꯂꯥꯛꯏ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗꯁꯨ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯟꯊꯣꯏꯕꯒꯤ ꯑꯁꯤꯕꯥꯛꯆꯥꯡꯒ ꯀꯣꯟꯅꯅ ꯐꯪꯈꯤꯕ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤ ꯍꯥꯏꯅ ꯏꯔꯤꯕ ꯍꯦꯟꯔꯥꯏꯇꯤꯡ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯆꯤꯊꯤ ꯂꯥꯛꯏꯕ ꯍꯦꯟꯔꯥꯏꯇꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯃꯥꯟꯅꯩ ꯑꯃꯨꯛꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕ ꯍꯦꯟꯔꯥꯏꯇꯤꯡꯅꯤ ꯃꯁꯤꯗ ꯑꯩꯅ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯁꯤꯃ ꯋꯥꯈꯜꯁꯤꯗ ꯆꯃꯝꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯦꯁꯣꯔꯁꯨ ꯋꯥꯔꯤꯗꯨꯗ ꯇꯞꯅ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯑꯗꯨꯝꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯕꯅꯤ ꯑꯩꯅ ꯊꯥꯖꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯔꯛꯄ ꯌꯥꯏ ꯃꯥꯅ ꯑꯩꯕꯨ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯦ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯁꯤꯔꯕꯁꯨ ꯁꯦꯔꯤꯌꯦꯜ ꯀꯤꯂꯤꯡ ꯑꯁꯤꯕꯨ ꯆꯠꯊꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯥꯁꯇꯔ ꯃꯥꯏꯟꯗꯤ ꯈꯪꯂꯒ ꯁꯦꯟꯅꯤꯡꯏ ꯅꯣꯕꯤꯟꯒꯤ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯇꯥꯕ ꯇꯣꯟꯗ ꯉꯥꯡꯂꯤꯕꯗꯨ ꯀꯦꯁꯣꯔ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥꯎ ꯅꯪ ꯅꯁꯥꯒꯤ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯕꯨ ꯈꯟꯒꯅꯤ ꯈꯟꯗ꯭ꯔꯦ ꯑꯩ ꯀꯩꯝꯇ ꯈꯟꯗ꯭ꯔꯦ ꯑꯩꯅ ꯁꯤꯔꯒ ꯀꯅꯥꯅ ꯑꯩꯒꯤꯗꯃꯛ ꯋꯥꯍꯧꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯃꯤꯅꯤꯅ ꯑꯁꯤꯕ ꯀꯤꯗ꯭ꯔꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯤꯈ꯭ꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯌꯥꯝ ꯋꯥꯔꯝꯒꯗꯕ ꯀꯞꯄꯝꯒꯗꯕ ꯈꯟꯕꯗ ꯑꯩ ꯇꯁꯦꯡꯅ ꯋꯥꯏ ꯑꯃꯨꯛꯁꯨ ꯉꯥꯟꯊꯣꯏꯕꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯀꯔꯤꯅꯣ ꯅꯣꯕꯤꯟ ꯃꯤꯍꯥꯠꯄ ꯃꯤꯗ ꯅꯪꯅ ꯑꯃꯨꯛ ꯄ꯭ꯔꯦꯝ ꯄꯣꯛꯂꯤꯕꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯦꯁꯣꯔ ꯅꯪꯁꯨ ꯈꯜꯂꯣ ꯍꯣꯏ ꯃꯥ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯤ ꯑꯗꯨꯕꯨ ꯂꯥꯟꯖꯗꯕ ꯃꯐꯝ ꯈꯪꯗꯅ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯃꯥꯗꯣ ꯀꯝꯗꯧꯔꯝꯒꯅꯤ ꯇꯁꯦꯡꯅ ꯑꯩ ꯉꯥꯟꯊꯣꯏꯕꯗꯣ ꯃꯇꯥꯡꯁꯤꯗ ꯅꯨꯡꯁꯤꯕ ꯄꯣꯛꯏ ꯇꯥꯎ ꯅꯣꯕꯤꯟꯒꯤ ꯋꯥꯗꯨꯗ ꯀꯦꯁꯣꯔ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯋꯥꯍꯩꯅ ꯑꯣꯏꯅꯗꯤ ꯊꯦꯝꯂꯨꯗ꯭ꯔꯤ ꯔꯥꯖꯀꯨꯃꯥꯔ ꯖꯥꯜꯖꯤꯠ ꯁꯤꯡꯒꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯖꯥꯇ꯭ꯔꯤ ꯍꯥꯏꯕ ꯀꯕꯤꯇꯥꯗꯨ ꯉꯁꯤꯗꯤ ꯅꯣꯕꯤꯟꯗ ꯊꯣꯛꯂꯔꯤ ꯃꯇꯥꯡꯁꯤꯗ ꯃꯥꯁꯨ
Jatrini, Maira Tanba Lakliba. Tinkang tumbang marakta, Mushina Mangal Yaudaba, Mainam Ama Paiduna. Adubo, Amuksuki Ribani. Matam Ginonglay na Humbada, Paidiba Musiba Mangalse, Mutkrabadi Haiduna. Mikup to the Oigadra, Asiba Haibaposakto. Langam Piral Tetnaba, Mingchatan Bajatliba, Naitom Daba Jatri Kiri, Tasing Kiri. Tungan ba may kay kaya dagi, tarakliba konjel si tabada, kire, mi paire, may tongda, machet pao utana. Mathangi numito, sandi oiba na, nobin duty jatabi, Priyadarshini kultam na lai. Civil dress ka oire, kanagumba amata supuragtre. Magi garido, asum tawduna lakpana, kul adusu yorokle. Mahausa gunga sisu, Makoy na hehe, gari kamduna, pot layba pandu ka na dugi mamangda, kamduna Nobin, gari dagi kumtarai. Nobin, duka na dugi manakta sang sinduna, jurup ka may ket ka lawduna tai. Jurup tu, puff ama ani ching bahaw baga, may kudu, sat kam thokduna, mamitungan thoy bagi, mayum tam na yengduna, wangang bahaw rai. Itema, ngan thoy ba na sida, yum honok ba si, gari ki obiyay. Itay mo'y kambibra. Kangdade ibungo, mana honglok pa ikuy-kuy danade, mayam nangang nabada, magi nungsiba nupido. Aha, kari hatome haibra. Aduda, thaway nungay tadana, mapamdo, thadok laga mapamsida, honglok pa niga hainakine. Adude, magi nungsinaba nupido de, kanano, kari maming kawide kambibra. Kangdade ibungo, mase, magi wari kaya mingondali thokandabani. Lakpa na ringaida, diary amaga kalamamaga, adum paiduna layrambani. Masama koy pao, kakani kangdakay. Laikay ang ang nubina, kiri haibadagi kaklibani. Adubo mase, mingondati kay jadida. Nobin, waridu taraba matung, magi poketagi, purse tu lauthok tu na, paisadu piram laga, magi garido amu, kara thauraga, ngan thoibagi thonggal da khamduna, loliba konthong do hanglaga, tapna changlai. Thongdo nga sinduna lay, manggol dusu imot motli, pantha bataw de, prap ka katlaga, thongdo hangduna imung da changlai. Pojay hapa yaba upu kay kalay brahay duna gengi, adubo kari sulayte, prap amang chang sinduna, pamonggi mumpakto, sat haigat duna gengi. Uri, mumpakto na nalaga tanam liba diary do. Nobin, diary do sat lawkat duna yum dudagi, prap tholak duna, magi gari du thawduna lai. Ngasi suhanagum, Nobin gi mayumda, envelope ama taaduna layrami. Nobin non thaduna, envelope tu lawkhatlaga, karino haiduna, segairagi yengi. Ngasi di, wai amata iramde. Ahang babling ama oirambaduda, amok kahena, angak pahaybadu oikre. Mathangi numitni, Nobin, magi office room da pamli ngay, SPDC na kawi haiduna, SP gi room da janglagtuna wari sanari. Risina. Nobel, nang na pairiba kese araiba di nate. Adubo, ay sukhangni. Kaday fawba progress layraba haibado. Maraksida investigation team ama tharak naba central government da haishira. Sir, madam kharadi genki khanjay. Aisu aigi angamba thakda hotna jakige. Okay, kaide. Adude nang suna thawdaw jaruro. Nobin phamlambadu hawgatuna tuminna leplaga lay. Nobin gi matawduda Risina. Kari tawri Nobin? Nobin tapna. Ay sarda kainumta. Risi Nobin da luthana yenglaga. Kain hayo. Sir, lana di lawbigano. Ay suke sida karigumba khara khanglabadi haiduna tawjabane. Kaide. Ayo. Sir, Priya Lakshmi na sir na ayo oibirambado. Adugi matangda khara khangjabi yagadra. Nobin gi waduda Risi Nobin da ngakna yenglakdami.